Hi ma'am. Hi. ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀꯩꯃꯤꯁꯦ ꯑꯐ꯭ꯔꯤꯀꯥꯗ ꯚꯥꯏꯔꯦꯜ ꯄꯨꯔꯥ ꯑꯣꯏꯔꯦ꯫ Kari mathel chage mathel se kangsoi chawe yao hindi khangre hindi kangsoi chare. ꯑꯩꯗꯤ ꯀꯣꯕꯤ ꯁꯥꯛ ꯆꯥꯔꯛꯑꯦ꯫ ꯁꯅꯥꯍꯟꯕꯤ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ Waiting for Kaimi 45 sungsoi soidana laani Kaimi 45 ngasi di ngarang thagibadina ngasi mokti lakiro. Kaimi 45 ꯉꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ date 30ꯗ ꯍꯥꯞꯅꯕꯒꯤ ꯀꯟꯅ ꯁꯦꯝꯖꯔꯤ꯫ Kaimi folk Kaimi khara sangbiro Pupu folk TV gi channel now singse sagroina phaje. Thank you. Daneshwar Singh. Hi ꯆꯦ ꯍꯥꯏꯁꯦ ꯑꯝꯇ ꯍꯥꯏ ꯍꯥꯏꯔꯛꯑꯣ ꯇꯌꯥꯏ ꯁꯥꯄꯝ ꯍꯥꯏ Noi branch se kari lamda oidoino Nambon Bazar da haite Nambol Bazar Nambol Kaithian he yoram daida. Kaimi yengbe yam nungai, thank you very much. Suraya. Kaimi se loigadaba kyam walige Yendrembam Sanahanbi Kaimi hangtaki season se budi loigadaba khara wali yamdi yamjalaktre ado mathang season amaga amuk lakhini ma'am. Kaimi nang kaideno ai Yurembam daigine. Episode se 20 minute tagi tahanbirgano 20 minute se akhoi hujiki oina kitang wana thoe akhoi full potential akhoi gi ngamjaba limit ta surabane hujik laiba kano se mayam ni ba leng se sidagidi yam kanna henba ngamdri ado hana dagidi hujik khara sangkalamne matung da su sangkatpa ngambo ojege. Dharsis purit naire. Thank you. Kaimi gi kangu gi group sing Kaimi lakpa ngai bada yamna ware ko sana nong ngai biu adum nini humni kalaga adum changset ta ayambana humni marang ta nini yaurpasu yai ado ayambana every 3 days kudingi akhoi sungsoi soidan thajagani. Kaimi gi bro se kari sagaino SK Naoba Suruna ai Khetri Mayum ne. Mathang episode karam ganda thagat toino mathang episode se kanoda ngasi Tuesday Thursday Day 30 da sungsoi soidana Day 30 da sungsoi soidana thagalakani mayam pung nipan bhaugi manungda lakani. Hai Dharjes favorite footballer karino kanano haidoyame Messi. comment se anirakuni amta pakhidene dathoba uhawdre dogini Apa maudi mayam le do si. Kai singlai do nanthok hankinu hatokro harama adugi su matang lakani haujik magi su wari makha yengmina si mayam wari makha yeng khangni nungai ba mayam lakani
ओके नोंमा ब्रांच लाक्चगे कॉफी पुनः थकमिनसी अवा नुंगाई मतेंग पांगजगे सना हवे थम्बिरको वाफम याई अखोई अदुम अखोई तरामना वेलकम तौजरी अखोई ऑफिस आवर दा ngahak laga ngahak interact tawbagi adum mayaba leije ngaibe amai kitang thuna thuna thagat piro haisi adum akhoi hujiki haiba every 3 days masimadi akhoi shusho na thagali hujiksu makhajo thagat kani adu sidagi di hena kungjan base akhoi hujiki oina dingamri adu tungda ngamba oijage kaimina best tare all the best Sanjit Hidam thank you thank you ma'am thank you ming loina pathok pangam jedraga su compliment pibirak pa thagat pirak pa isinau sing loin thagat chari han so angang su kaimi loina pam lei kaigina se amta hairo o kaimi dei pa kum ta kaimi di wari se yamna mayamna yam nungsi bikre hai tare aduga character si su yamna thauna phaba ichang thauba adagi achumbagi damakta lepa achumbagi damakta fight tauba mi yam oidu da mayamna hena nungsi साथीबा मेन रोजेस नंग फुरित तो पामे साथीबा मेन उदा कुइरे नों फादोक थिंगनाबा याय फुरित की मतंग हायरगा अखोगी सु काइमी गी ओइबा कोइ पुबु फोक टीवी गी ओइबा अखोइना प्रोडक्शन खरदी कोइ सु पुथोक जगे हाइना खल्ली अदुम कोइ दार जेसो जेस दम लेटलिबा काइमी ना अदुम फुरित सिदा प्रिंट तौबा समाइना अखोगी ओइबा साइटगी सु खरा पुथोकेना खंजरी अदुना काइमीगी ओइबा लोगो काइमीगी दुम फोटोस मा प्रिंट तौरगा फुरिता अलमाइना कोइ साइटगी सु अखोगी सुम आइडिया मा खना जबने मयामगी सु अपाम पामदा अदगी मयामगी मोड लौजगे सुम माइना अखोगी फुरिता कैदा अखोमाइना काइमीगी नत्रगा अखोगी पॉपुलर अखोई पुबु फोक टीवीगी पॉपुलर कैरेक्टर सिंग से ममिंग नत्रगा मसक येकपा प्रिंट तौबा फुरित सिंग पामबीबा लैरगदी मयाम हजे कमेंट दसु दम हाइबिरो हेना पामबदुना मसिंग यामबा तारगदी अखोइ सुंग सोइदना पुथोक जरके साथीबा मैन नोंमला के स्टूडियो दा लाओ उदा कुइरे Ari Oinam, thank you. Yeah, ये कहीं थी सर कहीं से हम नुंगाई होए दुम वक्त नुंगाई ने यंबियो thank you कहीं से हम चम्मे याम नसु फजाई बबिनाथ होए thank you Abina thank you दारो जिस पूरी तू ममल क्या हो दुनो Furit ki mamal se we have still not decided yet ako decide tawdri adubu yengani hayeng mayamna akoi na pamdi yaige home na piba mayamna leiba ngamda changda dum hoi mayamna effort taw ngamba changda dagi akoi na changiba changdo dagi akoi kasu hendok ne am kana tongba da du wana ta bidam mayamda akoi na home na piba ngamna ko kana jagna ba tawni pupu folk ti bigi studio hai gadra kadai da lege sagar mangang khoi gi se nambol da lai jaye kaimi horak pagi tharak podo amakak tharaga tharakhidre kaimi hamba season 1 kaimi horak from gi dorangani madu akoi sungshoidana hapakini akoi wari makok yenghodaba sing hena gyan tanaba akoi hapsabani mayam kaimi logo sart pamdro aidi pambana loire mayam pulaga order tawkrasi SK Khumanna hoi adum mayam na pambi ba taragadi akoi sungsoi soidana akoi su adune khanai je mayam pambi ba mi masing yamagadi akoi su madhuji ki thabak se sungsoi soidana tarakani aduga mayam adum koi Nambol bazar sida akoi studio lai sida laga lobi ba yagani housing maki oine di lai tre akoi मधु लैरकांदा अखोई चैनल के थ्रू दा मयाम दा खंगन जरके ओजाशिल मगा लेरम साथीबा मेन से कना होदिनो साथीबा मेन जे अखोई की पुपु फोक टीवी की मासु आर्टिस्ट अमनी साथीबा मेन साकिबा
ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯃꯤꯔꯥꯡꯃꯦꯟꯗꯒꯁꯨ ꯌꯥꯝ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥꯍꯜ ꯃꯥ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯑꯥꯔꯇꯤꯁꯅꯤ ꯌꯥꯝꯅ ꯚꯤꯂꯤꯌꯟꯒꯨꯝꯕ ꯁꯥꯕꯗ ꯌꯥꯝꯅ ꯍꯦꯟꯅ ꯄꯛꯆꯕ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯍꯥꯞꯄꯤꯔꯛꯑꯣ ꯂꯟꯆꯦꯟꯕꯤ ꯋꯥꯔꯦꯞꯄꯝ ꯑꯩꯈꯣꯏꯁꯨ ꯍꯥꯞꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯖꯔꯤ ꯑꯩ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯀꯩꯃꯤ ꯗꯥꯏꯂꯣꯛ ꯇꯧꯔꯛꯑꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯥ ꯔꯥꯖꯦꯁꯇꯒꯤ ꯇꯥꯃꯤꯟꯅꯁꯤ ꯗꯥꯏꯂꯣꯛꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯗꯥꯏꯂꯣꯛ ꯍꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯗꯥ ꯔꯥꯖꯦꯁ ꯑꯩꯁꯨ ꯐꯨꯔꯤꯠꯇꯨ ꯂꯤꯠꯅꯤꯡꯉꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤꯅꯤꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤꯅꯦꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯤ ꯒꯣꯗ ꯑꯦꯗꯤꯠꯁ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯌꯥꯔꯀꯥꯟꯗ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯃꯑꯣꯡꯗꯣ ꯀꯃꯥꯏꯅꯣ ꯑꯌꯥꯝꯕꯅꯗꯤ ꯀꯩꯃꯤꯒꯤ ꯍꯥꯏꯔꯛꯀꯗꯧꯕ ꯃꯥꯜꯂꯤ ꯑꯗꯣ ꯀꯩꯃꯤꯒꯤ ꯅꯠꯇꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯗꯨꯝ ꯈꯟꯅꯖꯔꯛꯈꯤꯒꯦ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯇꯔꯒ ꯀꯦꯞꯁꯨ ꯄꯨꯊꯣꯛꯁꯤ ꯍꯥꯏꯅ ꯀꯦꯞꯁꯨ ꯔꯣꯃꯤꯇꯥ ꯄꯨꯊꯣꯛꯁꯦ ꯇꯣꯡꯕ꯭ꯔꯍꯟꯅ ꯌꯥꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯀꯦꯞꯇ ꯑꯗꯨꯁꯨ ꯃꯊꯛꯇ ꯌꯥꯕꯖꯥꯠꯅꯤ ꯀꯩꯃꯤ ꯃꯀꯣꯛꯀ ꯌꯦꯛꯑꯒꯀꯣ ꯀꯩꯃꯤ ꯈꯤꯇꯪ ꯊꯨꯅ ꯈꯔ ꯊꯨꯅ ꯍꯥꯞꯄꯤꯔꯛꯑꯣ ꯍꯣꯏ ꯗꯦꯠ 30ꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯑꯅꯤ ꯇꯣꯟ ꯆꯅꯨ ꯊꯦꯡꯛ ꯌꯨ ꯄ꯭ꯂꯤꯖ ꯔꯤꯄ꯭ꯂꯥꯏ ꯃꯥꯏ ꯀꯃꯦꯟ ꯑꯅꯧꯕ ꯀꯩꯃꯤ ꯁꯦ ꯂꯣꯏꯔꯒ ꯀꯩꯃꯤ ꯅꯠꯇꯕ ꯑꯅꯧꯕ ꯌꯦꯡꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕ ꯈꯪꯖꯩ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯅꯧꯕ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯑꯩꯈꯣいꯋꯥꯔꯤ ꯃꯁꯤ ꯂꯣꯏꯔꯒ ꯀꯩꯃꯤꯁꯦ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯥꯞꯀꯠꯂꯛꯀꯅꯤ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯖꯣꯔꯤꯇꯤ ꯑꯄꯥꯝꯕꯁꯦ ꯀꯩꯃꯤꯗ ꯂꯩꯕꯅꯤꯅ ꯀꯩꯃꯤꯒꯤ ꯁꯤꯖꯟ ꯍꯟꯗꯛꯀꯤꯁꯤꯃꯁꯨ ꯑꯗꯒꯤ ꯃꯥꯒꯤ ꯋꯥꯔꯤꯒꯤ ꯋꯥꯔꯣꯏꯁꯟ ꯑꯃ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯣꯏꯁꯟꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯂꯣꯏꯁꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯌꯥꯝꯅ ꯀꯩꯃꯤ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯑꯣꯅ ꯍꯥꯏꯔꯤ ꯀꯩꯃꯤ ꯁꯦꯔꯤꯌꯦꯜ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯀꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯍꯦꯟꯅ ꯐꯖꯕ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯑꯣꯏꯕꯤꯌꯨ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯅꯤꯡꯊꯧꯖꯝ ꯍꯣꯏ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯄꯨꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯝꯃꯨ ꯃꯤꯔꯥꯡꯃꯦꯟꯗ ꯌꯥꯎꯕ ꯁꯥꯕꯗꯣ ꯃꯌꯥꯝꯕ ꯁꯅꯥꯍꯜꯗꯣ ꯂꯩꯈꯤꯗ꯭ꯔꯦꯅ ꯇꯥꯏ ꯍꯤꯡꯂꯤꯕ꯭ꯔꯣ ꯃꯤꯔꯥꯡꯃꯦꯟꯁꯨ ꯂꯦꯞꯈ꯭ꯔꯦ ꯍꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯡꯃꯦꯟ ꯁꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯅꯥꯍꯜ ꯍꯥꯏꯁꯤꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯊꯤꯕ ꯃꯦꯟ ꯍꯥꯏꯕꯁꯤꯅꯦ ꯑꯩꯈꯣꯏꯅ ꯁꯅꯥꯍꯜ ꯍꯥꯏꯔꯤꯁꯦ ꯃꯥꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯟꯗꯛ ꯈꯔꯗꯤ ꯀꯨꯏꯔꯦ ꯄꯨꯟꯗꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯥꯔꯇꯤꯁꯅꯤ ꯃꯤꯔꯥꯡꯃꯦꯟꯁꯨ ꯑꯩꯈꯣꯏꯒꯤ ꯑꯃꯗꯤ ꯀꯩꯅꯣꯒꯤ ꯏꯪꯂꯤꯁ ꯀ꯭ꯔꯤꯌꯦꯁꯟꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕꯅꯤ ꯂꯟꯆꯦꯟꯕꯤ ꯋꯥꯔꯦꯞꯄꯝꯅ ꯗꯥ ꯔꯣꯖꯦꯁꯀꯤ ꯇꯦꯂꯦꯟꯁꯦ ꯌꯥꯝ ꯉꯛꯄ ꯐꯥꯎꯏ ꯈꯣꯟꯖꯦꯜ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏꯅ ꯊꯝꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯂꯟꯆꯦꯟꯕꯤ ꯊꯦꯡꯛ ꯌꯨ ꯀꯩ ꯆꯤꯡꯂꯥꯏꯅ ꯍꯟꯇꯛ ꯈꯔ ꯅꯩꯁꯤꯜꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯀꯩꯃꯤꯒꯤ ꯍ꯭ꯌꯨꯖ ꯐꯥꯏꯠ ꯑꯃ ꯄꯥꯝꯃꯤ ꯀꯩ ꯆꯤꯡꯂꯥꯏꯅ ꯂꯨꯖ ꯑꯣꯏꯔꯒ ꯑꯩ ꯅꯪꯕु ꯀꯤꯗꯨꯅ ꯆꯦꯟꯕ ꯅꯠꯇꯦ ꯍꯥꯏꯗꯣ ꯇꯥꯅꯤꯡꯉꯤ ꯋꯥꯔꯦꯞꯄꯝ ꯆꯅꯨ ꯑꯗꯨꯒꯤꯁꯨ ꯃꯇꯥꯡ ꯂꯥꯛꯈꯤꯅꯤ ꯍꯧꯖꯤꯛꯁꯦ ꯀ꯭ꯂꯥꯏꯃꯦꯛꯁꯇꯤ ꯌꯧꯔꯛꯑꯕꯅꯤ ꯌꯥꯝ ꯀꯟꯅ ꯑꯦꯛꯁꯟ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯗꯤ ꯌꯧꯔꯛꯑꯕꯅꯤ ꯗꯥ ꯔꯣꯖꯦꯁꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯤꯔꯣ ꯀꯩꯃꯤꯒꯤꯅꯦꯗꯣ ꯃꯥꯅꯦ ꯑꯗꯨꯒ ꯁꯤꯅ ꯀꯩꯃꯤ ꯈꯛꯇꯃꯛ ꯁꯤ ꯈꯛꯇꯒꯤ ꯊꯥꯕꯅꯤ ꯋꯥ ꯅꯠꯇꯦ ꯁꯤꯗꯤ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯂꯤꯠꯆꯕꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯈꯜ ꯍꯥꯏꯇꯥꯔꯦ ꯃꯈꯜ ꯈꯔ ꯚꯦꯔꯤꯌꯦꯁꯟ ꯈꯔ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯏ ꯄꯥꯔꯤ ꯑꯣꯏꯅꯥꯝ ꯑꯩ ꯀꯣꯕꯤ ꯁꯥꯛ ꯆꯥꯔꯛꯏ ꯍꯥꯏ ꯆꯦ ꯁꯣꯅꯝ ꯍꯜꯂꯣ ꯁꯥꯊꯤꯕ ꯃꯦꯟ ꯑꯩ ꯍꯤꯡꯉꯤꯀꯣ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯀꯃꯦꯟꯁꯦ ꯁꯨꯝ ꯌꯥꯝꯕꯅꯤ ꯁꯨꯝ ꯄꯥꯕꯗ ꯈꯤꯇꯪ ꯐꯣꯀꯁꯁꯦ ꯁꯣꯝꯗ ꯌꯦꯡꯕꯁꯨ ꯐꯔꯛ ꯇꯥꯔꯦ ꯃꯈꯥꯗ ꯑꯗꯨꯝ ꯌꯦꯡꯂꯩ ꯑꯗꯣ ꯗꯥ ꯔꯣꯖꯦꯁꯇꯒꯤꯁꯨ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯀꯩꯃꯤꯒꯤ ꯋꯥꯇꯥꯏ ꯗꯥꯏꯂꯣꯛ ꯁꯥꯕꯒꯤ ꯌꯦꯡꯁꯤ ꯀꯩꯃꯤꯒꯤ ꯃꯇꯦꯛ ꯑꯃ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯩꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯦꯔꯦꯛꯇꯔꯒꯤꯁꯨ ꯁꯣꯏꯗꯅ ꯃꯣꯏ ꯇꯥꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯈꯤꯇꯪ ꯇꯥꯃꯤꯟꯅꯁꯤ ꯀꯩꯃꯤꯒꯤ ꯃꯇꯦꯛ ꯑꯃ ꯌꯦꯡꯉꯛꯀꯦ ꯃꯌꯥꯝ ꯀꯩꯃꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯈꯛꯇ ꯀꯃꯦꯟ ꯄꯥꯕ ꯃꯥꯜꯂꯤ ꯑꯇꯩꯗꯤ ꯄꯥꯅꯤꯡꯗꯕ ꯃꯥꯜꯂꯤ
BJ Mangang wakhaldo lana khangré akhoi live chat sida changa iba khutingma akhoi gi Pupu Folk TV bu support tauba viewers ne akhoi gi subscriber ne haina lawjai aduna kaimi khata support tauba haina leijade mayam support puna tauba khakina te akhoi gi kanu se comment yaman ki vai ni sawino atum pa thoi kaimi gi dialogue thi Daroses kai chinglai saba brother duga Daroses ka real da saunaram dau male ado mo kai sulai te ko yam na sina coordination yam fajana laina oi koi matang saba da ikui kui dana kai chinglai ju live streaming su so dana yawan jarake Daroses kai mi gi dialogue ama lai jale bi hingak pagi dialogue adoi do ta to bi o hai azai ma pa to ai sap chana hujik haifet yeng daga ti khangro mya matem tau jarake okay taminas ipa sangling ba ai khoi mafam asidagi yamna thuna thokaudrabadi khudong thiba soidana nanglagani kai singlai na pat ki akoi ba mafam pumba maina loina chakhalamle hujik kai mi matem ne yam phajakre mayam adum pamamgani na khali Pupu Folk team gini gaise konje loina fajai thagat cherry pari hoina kai khugi matem nang tau jarake ma kari no tau ga da se on thok na lore da shurung manung sida dum laire mai na sak tu na sirani shurung mapan da thokle kai singlai gi khut ta thawai tharani kari no ai khoi na tau ga da ba yam phasana tawbire Daroses adum akoi Daroses ki talent haidura artist kuding maki talent oidura koi gi sida dubbing tawgi baduga adum live streaming sumaina khudakta live ta dialogue tawbasiga kaishu khetna bulaitana chamana adum tawwa ngambagi talent amasu kai Daroses adum yawi mayam sum tabada khangbiramgani kai singlai ha to ko kai singlai hat kro nga khai le re jing mayam se je kai singlai na pali mayam kita ngai mina se kai mi gi so matam la ka ne Thaibi chanu hi sonam ai Radha Tonjam ne o ngasi username silakpasida ai ko ngauri ne welcome Radha Tonjam kai jam bagi dialogue ma irei kanona Bupendra na haibam thokpagi haibani यानिंद्रगा तोक्सो कमेंट याम जे दारू वाले पावा सोदर पार दारू स्किलम आई यूरेम बम दगिनी मैम कैमी ने हेलो ओ नाइबिना सि मैम कैमी ने सदन ने रखिनी बबिना थो याम हाई चमाना न तवी होय अदुने अदुम असेंग बदबिंग तौगी बदवा लैब त तौबसिगा करिसु खेतनादना चमाना न अदुम तौबनी kai singlai ga fight to with dialogue so pa me hoi moi fight ki su yam lai ni kai singlai su live streaming amada kui dena handak sum soi dana kai singlai si ma su ya lakhe mayam na su kai singlai da hangning ba wahang ta honing ba dialogue kai singlai ga wani sananing ba mayam ma soi dana phauram gani ai na khanjai mayam gi pe na ba gi damakta akai kai singlai live streaming da yaman jarake Daroses se makol saba se kamai sari no haiba aisu kai mi gi khunjil saba tamme adu yade khunjil sina marol ama igi practice to de dum yam su ya ma'am kai chinglai si khradi loi khrani kai mi su mayam wari yenga dum khangminarasi aina kainau dagini voice yam phajai ado khonjel si oning bo olisi chahi kaya tamge amukta haibiro bro aigi coming sumpa parakte Danis CIS Danis khon on bagi de tamba se hoi isana so dum khara art pam jaru bunina adagi sum khon on thon jin pam jaru bagi sum film gumba yengro kan da haipet ka sum dialogue sum pang ithanda sum pang ang ja bai tare artist ti mathanda sum pangang ngang mani mi yaung dar so mai sum khara practice tawba aduna tana thoi tokpa ai mafam amadagi haibadi
ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗꯒꯤ ꯊꯤꯌꯦꯇꯔꯗꯩ ꯀꯩꯗꯩ ꯇꯝꯃꯨꯕꯗꯤ ꯑꯗꯨꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯂꯩꯖꯗꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯏꯁꯥꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯗꯨꯒ ꯏꯁꯣꯔꯅ ꯄꯤꯊꯣꯔꯛꯄ ꯈꯨꯗꯣꯜꯁꯨ ꯈꯔ ꯌꯥꯎꯔꯦ ꯍꯣꯏ ꯏꯃꯥ ꯄꯨꯛꯅꯤꯡꯗꯨꯁꯨ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯣꯏ ꯀꯩ ꯆꯤꯡꯂꯥꯏ ꯍꯥꯠꯄ ꯌꯥꯗ꯭ꯔꯤꯀꯣ ꯀꯩ ꯆꯤꯡꯂꯥꯏꯒꯤ ꯗꯥꯏꯂꯣग ꯀꯩꯃꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯑꯩ ꯅꯪꯕꯨ ꯀꯤꯗꯨꯅ ꯆꯦꯟꯕ ꯅꯠꯇꯦ ꯍꯥꯏꯗꯣ ꯑꯗꯨꯗ ꯇꯥꯒꯦꯅ ꯉꯥꯏꯔꯤꯅꯤ ꯀꯩꯃꯨꯒꯤ ꯈꯣꯟꯖꯦꯜ ꯑꯝꯇ ꯁꯥꯔꯛꯑꯣ ꯀꯩꯃꯨꯒꯤ ꯗꯥꯏꯂꯣꯛꯁꯦ ꯍꯟꯗꯛꯇꯤ ꯀꯩꯃꯨ ꯋꯥ ꯉꯥꯡꯗꯕ ꯀꯨꯏꯔꯦ ꯍꯟꯗꯛ ꯑꯦꯄꯤꯁꯣꯠ ꯈꯔꯁꯦ ꯃꯥꯏ ꯃꯃꯥꯡꯗꯅꯦ ꯑꯝꯇ ꯌꯦꯡꯖꯔꯛꯈꯤꯒꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯊꯣꯛꯆꯍꯟꯒꯦ ꯀꯩ ꯆꯤꯡꯂꯥꯏ ꯁꯤꯍꯟꯕꯤꯒꯅꯨ ꯃꯔꯝꯗꯤ ꯀꯩ ꯆꯤꯡꯂꯥꯏ ꯁꯤꯔꯗꯤ ꯋꯥꯔꯤ ꯂꯣꯏꯔꯅꯤ ꯀꯩꯃꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯅꯟꯆꯦꯟꯕꯤ ꯋꯥꯔꯦꯞꯄꯝ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯐꯣꯛ ꯇꯤꯚꯤ ꯀꯩꯃꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀꯩ ꯆꯤꯡꯂꯥꯏ ꯁꯤꯕ ꯁꯤꯗꯕ ꯋꯥꯔꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯨꯕꯨ ꯀꯩꯃꯤ ꯏꯄꯤꯁꯣꯠ ꯍꯟꯗꯛꯀꯤ ꯁꯤꯖꯟꯁꯦ ꯂꯣꯏꯔꯒꯁꯨ ꯃꯇꯨꯡ ꯇꯥꯕ ꯁꯤꯖꯟ ꯑꯃꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯖꯔꯤ ꯁꯣꯅꯝ ꯀꯩꯅꯨꯕꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛꯇ ꯀꯃꯦꯟ ꯄꯥꯕꯤꯔꯛꯑꯣ ꯍꯥꯏꯖꯔꯤꯕ ꯍꯥꯏꯇꯥꯏ ꯄꯥꯊꯣꯛꯑꯣ ꯍꯥꯏꯇꯥꯏ ꯍꯥꯏꯁꯤꯅꯦ ꯂꯣꯏꯃꯛ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯦꯒꯤ ꯈꯣꯟꯖꯦꯜꯅ ꯍꯦꯜꯂꯤ ꯑꯃꯨꯛ ꯐꯖꯕ ꯊꯦꯡꯀ꯭ꯌꯨ ꯆꯤꯆꯦ ꯌꯥꯝ ꯌꯦꯡꯅꯤꯡꯕꯅꯤ ꯌꯥꯗ꯭ꯔꯦ ꯊꯕꯛꯅ SK ꯈꯨꯃꯟ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯪꯂꯛꯑꯣ ꯔꯣꯖꯦꯁ ꯑꯩ ꯋꯥꯍꯪ ꯑꯔꯥꯏꯕ ꯑꯝꯇ ꯍꯪꯖꯔꯛꯀꯦ ꯀꯩꯃꯤꯒꯤ ꯈꯣꯟꯖꯦꯜꯗ ꯔꯤꯄ꯭ꯂꯥꯏ ꯑꯝꯇꯪ ꯄꯤꯕꯤꯔꯛꯎ ꯀꯣꯏꯁꯟꯅ ꯕꯥꯏ ꯔꯣꯖꯦꯁꯀꯤ ꯏꯆꯥꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯒꯦ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯅꯤꯡꯊꯧꯖꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪ ꯀꯩꯃꯤꯒꯤ ꯈꯣꯟꯖꯦꯜꯗ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯑꯩ ꯍꯧꯖꯤꯛ 30 ꯁꯨꯖꯔꯦ ꯍꯧꯖꯤꯛꯀꯤ ꯗꯥ ꯔꯣꯖꯦꯁꯀꯤ ꯄꯥꯎꯈꯨꯝ ꯀꯩꯃꯤꯒꯤ ꯚꯣꯀꯦꯜꯗ ꯐꯖꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯈꯨꯕꯥꯛ ꯑꯝꯇꯪ ꯈꯨꯖꯔꯛꯑꯣ ꯀꯃꯦꯟꯗ ꯀꯩꯃꯨꯒ ꯀꯩꯖꯥꯝꯕꯒꯤ ꯗꯥꯏꯂꯣग ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯌꯦꯡꯖꯔꯛꯀꯦ ꯏꯅꯤꯡꯊꯧ ꯃꯥꯂꯦꯝ ꯑꯁꯤꯗ ꯏꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯒꯜ ꯀꯟꯕꯅꯤ ꯍꯥꯏꯔꯒ ꯏꯅꯤꯡꯊꯧꯒꯤ ꯂꯝꯕꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯀꯩꯃꯤꯅ ꯏꯅꯤꯡꯊꯧꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯤꯕꯅꯣ ꯃꯗꯨꯒꯤ ꯋꯥꯍꯪꯗꯨꯃꯛꯅꯤ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕꯁꯨ ꯀꯩꯃꯤꯅ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕꯅꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯩꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯤꯁꯛ ꯑꯣꯏꯔꯒꯅꯤ ꯀꯩꯃꯨꯒ ꯀꯩꯖꯥꯝꯕꯒꯅ ꯀꯩꯆꯤꯡꯂꯥꯏ ꯂꯛꯅꯕꯒꯤ ꯃꯇꯦꯛ ꯑꯃꯅꯤ ꯋꯥꯔꯦꯞꯄꯝ ꯆꯅꯨꯅ ꯁꯒꯣꯜ ꯃꯤꯗꯣ ꯀꯨꯏꯔꯦ ꯃꯥꯅ ꯁꯤꯔꯛꯂꯤꯁꯦ ꯖꯪꯒꯜꯗꯨꯗ ꯃꯥꯗꯤ ꯄꯠꯇꯅ ꯄꯨꯝꯗꯅ ꯂꯩꯔꯝꯃꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯝꯇ ꯍꯤꯡꯍꯟꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯅꯝꯅ ꯌꯥꯔꯔꯣই ꯀꯩ ꯆꯤꯡꯂꯥꯏ ꯐꯥꯎꯕ ꯂꯥꯜꯂꯒ ꯆꯠꯄ ꯉꯝꯃꯔꯣꯏ ꯋꯥꯔꯤꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯀꯩꯃꯤ ꯂꯣꯏꯕ ꯐꯥꯎꯕ ꯊꯥꯒꯠꯄꯤꯔꯛꯅꯕ ꯍꯥꯏꯖꯔꯤ ꯄ꯭ꯂꯤꯖ ꯍꯣꯏ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯃꯌꯥꯝꯅ ꯄꯥꯝꯒꯅꯤ ꯈꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯅ ꯁꯦꯝꯒꯦꯅ ꯑꯁꯥ ꯇꯧꯖꯔꯝꯕ ꯋꯥꯔꯤꯅꯤ ꯁꯦꯝꯕꯁꯨ ꯍꯧꯖꯔꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯀꯩꯃꯤ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯅ ꯀꯩꯃꯤꯅ ꯀꯩꯃꯤꯗ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯛꯄ ꯍꯦꯟꯕꯅ ꯑꯩꯈꯣꯏ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯄꯨꯊꯣꯛꯆꯔꯛꯈꯤꯅꯤ ꯑꯗꯨꯁꯨ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯋꯥꯔꯤ ꯌꯥꯝ ꯐꯖꯒꯗꯕ ꯋꯥꯔꯤꯅꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯉꯥꯏꯃꯤꯟꯅꯁꯤ ꯃꯊꯪ ꯀꯩꯃꯤ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨ ꯑꯩꯈꯣই ꯄꯨꯔꯛꯅꯕ ꯇꯧꯖꯒꯦ ꯔꯣꯕꯥꯔꯠ ꯌꯨꯝꯅꯥꯝ ꯃꯉꯥꯡꯆꯥ ꯑꯩ ꯁꯣꯏꯗꯅ ꯄꯥꯊꯣꯛꯆꯔꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯏꯁꯥꯒꯤ ꯆꯍꯤ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯩꯒꯤ ꯕꯦꯠꯁ ꯑꯃꯠꯇ ꯑꯣꯏꯔꯦ ꯕꯥꯏ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯅꯤꯡꯊꯧꯖꯝ ꯈꯣꯜ ꯌꯥꯝꯅ ꯍꯩꯔꯤꯁꯦ ꯀꯔꯥꯏꯗꯒꯤ ꯇꯝꯒꯦ ꯉꯁꯥꯏ ꯗꯥ ꯔꯣꯖꯦꯁꯅꯁꯨ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯈ꯭ꯔꯕꯗꯨꯅꯤ ꯊꯑꯣꯏꯅ ꯑꯋꯣꯏ ꯇꯥꯅ ꯊꯤꯌꯦꯇꯔꯗ ꯀꯩꯗ ꯑꯗꯨꯒ ꯑꯣꯖꯥ ꯅꯥꯏꯅ ꯇꯝꯕ ꯂꯩꯖꯗꯦ ꯃꯁꯥꯒꯤ ꯄꯥꯝꯖꯕꯒ ꯄꯤꯊꯣꯛꯆꯔꯛꯄꯒ ꯇꯧꯕꯅꯦꯅ ꯀꯃꯥꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯗꯥ ꯔꯣꯖꯦꯁ ꯀꯩꯃꯤꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯔꯒ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯛꯎ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯀꯅꯤ ꯃꯌꯥꯝ ꯀꯩꯆꯤꯡꯂꯥꯏ ꯁꯥꯕꯁꯤ ꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏ ꯃꯥꯁꯨ ꯌꯥꯝꯅ ꯆꯥꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯆꯤꯡꯂꯥꯏ ꯀꯦꯔꯦꯛꯇꯔꯁꯤꯗ ꯌꯥꯝꯅ
ꯆꯥꯅꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯐ ꯑꯝꯗ ꯌꯥꯎꯍꯟꯖꯔꯛꯀꯦ ꯌꯥꯎꯖꯔꯛꯀꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯀꯩ ꯆꯤꯡꯂꯥꯏꯗ ꯍꯪꯕꯤꯅꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯖꯟꯗꯨꯅ ꯊꯝꯕꯤꯍꯧꯔꯣ ꯑꯗꯨꯒ ꯀꯩ ꯆꯤꯡꯂꯥꯏ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯌꯥꯎꯔꯛꯀꯗꯕ ꯗꯦꯠꯇꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦ ꯀꯩ ꯆꯤꯡꯂꯥꯏꯁꯦ ꯏꯌꯥꯝꯕ ꯔꯣꯖꯦꯁꯅ ꯁꯥꯔꯤꯕ ꯀꯩ ꯂꯥꯛꯄꯁꯦ ꯑꯩꯅ ꯁꯥꯕꯅꯤ ꯑꯗꯨꯒ ꯀꯩ ꯆꯤꯡꯂꯥꯏ ꯑꯣꯜꯂꯒꯅ ꯅꯤꯇꯤꯁꯅ ꯁꯥꯕꯅꯤ ꯀꯩꯃꯤ ꯏꯄꯤꯁꯣꯠ ꯈꯔ ꯋꯥꯠꯂꯤ ꯍꯣꯏ ꯊꯣꯏꯕꯤꯆꯅꯨ ꯐꯖꯅ ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯑꯩ ꯃꯤꯡ ꯔꯣꯖꯦꯁ ꯀꯧꯏ ꯀꯪꯂꯩꯄꯥꯛ ꯚ꯭ꯌꯨ ꯀꯩꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯀꯩꯃꯤ ꯁꯤꯔꯗ꯭ꯔꯣꯅꯣ ꯀꯩꯃꯤ ꯁꯤꯕ ꯌꯥꯗꯦ ꯀꯩꯃꯤ ꯂꯣꯏꯁꯤꯟꯕꯤꯒꯅꯨ ꯀꯩ ꯆꯤꯡꯂꯥꯏꯗꯣ ꯍꯥꯠꯇꯣꯛꯍꯟꯈ꯭ꯔꯣ ꯀꯩ ꯆꯤꯡꯂꯥꯏꯁꯦ ꯐꯖꯅ ꯅꯨꯡꯁꯤꯗ꯭ꯔꯕꯖꯥꯠꯅꯤ ꯍꯥꯠꯈ꯭ꯔꯣ ꯉꯥꯛꯇꯅꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯃꯃꯥꯡꯗ ꯁꯟꯗꯣꯛꯈꯤꯕ ꯂꯧꯗ꯭ꯔꯥꯎꯕꯤ ꯁꯦꯔꯤꯁ ꯑꯗꯨ ꯃꯈꯥ ꯁꯟꯗꯣꯔꯛꯄ ꯁꯟꯗꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯗꯨ ꯋꯥꯔꯤꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯋꯥꯔꯤꯁꯦ ꯃꯗꯨꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯇꯣꯞꯄ ꯄ꯭ꯂꯣꯠꯇ ꯑꯇꯣꯞꯄ ꯋꯥꯔꯤꯗ ꯑꯃꯨꯛ ꯂꯥꯛꯈꯤꯕ ꯌꯥꯏ ꯑꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯗ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯃꯥꯡꯒꯤꯗꯨꯗ ꯕ꯭ꯔꯣꯒꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯌꯨꯔꯦꯝꯕꯝꯗꯩꯅꯤ ꯔꯣꯖꯦꯁꯇ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯌꯥꯎꯔꯤꯌꯦ ꯁꯤꯗꯅꯤ ꯀꯩꯃꯤꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯃꯤ ꯍꯥꯠꯄꯤꯈꯤꯅꯨ ꯃꯥ ꯍꯥꯠꯈ꯭ꯔꯗꯤ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯅꯤ ꯔꯣꯖꯦꯁ ꯀꯩꯃꯤꯅ ꯄꯥꯟꯊꯣꯏꯕ ꯀꯧꯔꯒ ꯗꯥꯏꯂꯣꯛ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ ꯍꯣꯏ ꯗꯥ ꯔꯣꯖꯦꯁꯀꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯌꯥꯎꯕ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯦ ꯍꯣꯏ ꯄꯥꯝꯖꯕ ꯑꯃꯗꯤ ꯄꯤꯊꯣꯛꯆꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯗꯥ ꯔꯣꯖꯦꯁꯇ ꯑꯗꯨꯃꯛ ꯇꯦꯂꯦꯟ ꯈꯔꯗꯤ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯕꯤꯔꯝꯃꯤꯕꯁꯤꯅꯤ ꯑꯗꯣ ꯀꯩꯃꯤꯒꯤ ꯈꯣꯟꯖꯦꯜꯗ ꯃꯌꯥꯝꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯟꯊꯣꯏꯕ ꯑꯝꯇꯪ ꯀꯧꯕꯤꯔꯝꯃꯨ ꯕꯦꯡꯗꯃꯛ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃ ꯇꯧꯖꯔꯛꯀꯦ ꯄꯥꯟꯊꯣꯏꯕ ꯅꯪ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯕꯨ ꯃꯥꯌꯣꯛꯅꯅꯕ ꯅꯄꯟ ꯀꯩꯃꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯇꯤꯝꯕꯨ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯨꯏꯅ ꯀꯣꯆ ꯇꯧꯕ ꯉꯝꯕ ꯑꯦꯗꯤꯠ ꯑꯣꯏꯖꯒꯦ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯃꯈꯥ ꯗꯥꯏꯂꯣꯛ ꯇꯧꯖꯔꯛꯀꯦ ꯗꯥꯏꯂꯣꯛ ꯍꯪꯕꯤꯔꯛꯏ ꯈꯔꯁꯨ ꯇꯧꯈ꯭ꯔꯦ ꯀꯩ ꯆꯤꯡꯂꯥꯏꯗꯣ ꯃꯨꯊꯠꯈ꯭ꯔꯣ ꯑꯗꯩ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯊꯥꯕꯁꯦ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯇꯧꯕꯅꯤ ꯋꯦꯕ ꯁꯦꯔꯤꯁ ꯌꯦꯡꯕꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯦꯛ ꯐꯪꯕꯒ ꯌꯦꯡꯕ ꯅꯪꯗꯦ ꯊꯕꯛ ꯑꯗꯨꯅ ꯊꯕꯛ ꯍꯜꯂꯛꯂꯒ ꯌꯦꯡꯕ ꯍꯦꯛꯇ ꯆꯞ ꯆꯥꯕꯤ ꯄꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤꯗꯤ ꯊꯥꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯔ ꯊꯥꯏ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯨ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛꯀꯨꯝꯕ ꯍꯣꯏ ꯑꯅꯤꯔꯛꯀꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯊꯥꯔꯒꯗꯤ ꯄꯨꯡ ꯑꯩꯈꯣꯏ 3ꯗꯒꯤꯅ 4ꯐꯥꯎ ꯃꯅꯨꯡ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯅꯤ ꯍꯥꯏꯇꯥꯔꯦ ꯔꯣꯕꯥꯔꯠ ꯌꯨꯝꯅꯥꯝ ꯃꯉꯥꯡꯆꯥ ꯊꯦꯡꯛ ꯌꯨ ꯑꯗꯨꯝꯕ ꯋꯥꯔꯤꯁꯤꯡꯗꯨꯕꯨꯁꯨ ꯇꯥꯕꯤꯌꯨ ꯀꯩꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯌꯨ ꯁꯦ ꯅꯣꯏ ꯂꯣꯏꯅ ꯂꯥꯏꯐ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯒꯦ ꯃꯃꯥꯡꯗ ꯈꯨꯗꯣꯡꯆꯥꯕ ꯈꯔꯗꯤ ꯐꯪꯖꯈꯤ ꯂꯥꯏꯚ 2ꯔꯛ 3ꯔꯛꯀꯨꯝꯕ ꯑꯗꯣ ꯇꯣꯏꯅ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯄꯨꯂꯞ ꯄꯨꯟꯕꯁꯦ ꯈꯤꯇꯪ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯦꯛ ꯇꯟꯖꯥꯗ ꯐꯪꯕꯒ ꯑꯩꯈꯣই ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯀꯧꯖꯔꯛꯀꯦ ꯗꯥ ꯔꯣꯖꯦꯁꯅ ꯀꯩꯃꯤ ꯁꯥꯔꯝꯂꯒ ꯈꯨꯗꯛꯇ ꯀꯩꯀꯨ ꯁꯥꯕ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯑꯣꯟꯕ ꯉꯝꯂꯤꯕꯁꯦ ꯀꯃꯥꯏꯅꯅꯣ ꯄꯨꯝꯅꯃꯛ ꯁꯥꯕ ꯉꯝꯃꯤꯁꯦ ꯑꯩ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯖꯩ ꯃꯁꯤ ꯂꯥꯏꯅ ꯆꯥꯟꯕꯤꯕꯩꯅꯦ ꯍꯥꯏꯇꯥꯔꯦ ꯈꯅꯥꯎꯁꯦ ꯈꯤꯇꯪ ꯃꯈꯣꯟ ꯈꯔ ꯑꯣꯟꯕ ꯑꯗꯨꯝ ꯌꯥꯕ ꯈꯅꯥꯎ ꯑꯣꯏꯅ ꯄꯥꯟꯕꯤꯔꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯀꯩꯃꯤ ꯍꯥꯎ ꯑꯅ ꯑꯝꯇ ꯈꯨꯝꯕꯤꯌꯨ ꯀꯩꯃꯤ ꯍꯥꯎ ꯍꯥꯏ ꯀꯩꯃꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯉꯥꯡꯅ ꯐꯥꯎꯕ ꯁꯥꯟꯅꯕꯗ ꯀꯃꯦꯟ ꯌꯥꯝ ꯌꯥꯝꯃꯦ ꯃꯌꯥꯝ ꯀꯥꯟꯊꯣꯛꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯏꯄꯟ ꯀꯩꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯉꯥꯡꯅ ꯀꯩꯃꯤ ꯁꯥꯟꯅꯕꯗ ꯂꯩ ꯐꯥꯎꯗ ꯑꯩ ꯈꯨꯝꯃꯤꯀꯣ ꯀꯩꯃꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯀꯩꯃꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯃꯇꯤꯛ ꯀꯩꯃꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯗꯣꯏꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯆꯠꯂꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯚ꯭ꯌꯨ ꯆꯥꯡ ꯅꯥꯏꯅ ꯐꯪꯉꯤ ꯁꯤꯒꯤ ꯍꯟꯗꯛꯀꯤ ꯏꯄꯤꯁꯣꯠꯁꯤꯃꯗꯤ
ꯌꯥꯝ ꯀꯨꯝꯃꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯑꯗꯨꯝ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯅꯨꯡꯁꯤꯔ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡꯅꯤ ꯀꯩꯆꯤꯡꯂꯥꯏ ꯍꯥꯠꯈ꯭ꯔꯗꯤ ꯀꯩꯃꯤ ꯁꯤꯔꯤꯁ ꯂꯣꯏꯗꯣꯏꯔꯥ ꯂꯣꯏꯔꯣꯏꯗ꯭ꯔꯥ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯇꯧꯗꯣꯏꯔꯥ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯇꯧꯖꯔꯛꯈꯤꯅꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯀꯩꯃꯤꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯔꯥꯙꯦꯁꯅꯥ ꯀꯣꯟꯁꯝ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯐꯣꯔ ꯌꯨꯔ ꯀꯥꯏꯟ ꯋꯥꯔꯗꯁ ꯊꯥꯒꯠꯆꯔꯤ ꯁꯞꯄꯣꯔꯠꯀꯤꯗꯃꯛ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯁꯤꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯤꯅꯤ ꯃꯌꯥꯝ ꯗꯥ ꯔꯣꯖꯦꯁ ꯀꯩꯆꯤꯡꯂꯥꯏꯗꯣ ꯑꯁꯦꯡꯕꯗ ꯎꯅꯤꯡꯕ ꯍꯣꯏ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯁꯣꯏꯗꯅ ꯁꯣꯏꯗꯅ ꯌꯥꯎꯍꯟꯖꯔꯛꯀꯦ ꯌꯥꯎꯍꯜꯂꯛꯑꯅꯤ ꯃꯥ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯅꯤꯇꯤꯁꯇꯣ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔꯤ ꯑꯦꯅꯤꯃꯦꯁꯟ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯔꯤ YPS ꯆꯦꯅꯦꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯕ꯭ꯔꯣ ꯍꯥꯏꯕꯤꯔꯛꯄ ꯊꯕꯛ ꯍꯜꯂꯛꯄꯒ ꯌꯦꯡꯕ ꯅꯠꯇꯅ ꯌꯦꯡꯕ ꯐꯪꯗꯦ ꯑꯗꯨꯅ ꯊꯕꯛ ꯍꯜꯂꯛꯄ ꯌꯦꯡꯕ ꯍꯦꯛꯇ ꯇꯥꯕ ꯂꯥꯏꯚꯄꯨꯗꯤ ꯊꯕꯛ ꯂꯩꯇꯕ ꯃꯇꯝꯗ ꯈꯛ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯕ꯭ꯔꯣ ꯁꯤꯁ ꯄꯨꯔꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯑꯗꯤꯇ꯭ꯌ ꯃꯨꯇꯨꯝ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯂꯥꯏꯚꯁꯦ ꯊꯥꯔꯤꯉꯩꯗ ꯌꯦꯡꯕ ꯐꯪꯍꯧꯗꯦ ꯍꯥꯏꯕ ꯚ꯭ꯌꯨꯋꯔꯁ ꯈꯔ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯄꯨꯡ ꯀꯌꯥꯗ ꯊꯥꯗꯣꯏꯅꯣ ꯑꯗꯒꯤ ꯂꯣꯏꯔꯀꯥꯟꯗ ꯊꯦꯡꯅꯩ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯍꯦꯟꯅ ꯁꯥꯡꯅ ꯄꯨꯡ ꯍꯦꯟꯅ ꯊꯥꯕꯗꯤ ꯅꯠꯇꯕꯅꯤನ ꯅꯥꯟꯊꯣꯛꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯡ ꯑꯍꯨꯝꯗꯒꯤꯅ ꯃꯔꯤꯐꯥꯎ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠꯇꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯅ ꯁꯤ ꯅꯨꯃꯤꯠꯁꯤꯗ ꯊꯥꯅꯤ ꯍꯥꯏꯕꯃꯛꯇꯤ ꯍꯥꯟꯅ ꯍꯥꯏꯕ ꯉꯝꯗꯦ ꯍꯧꯖꯤꯛꯃꯛꯇꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯣ ꯊꯥꯗꯧ ꯂꯩꯔꯒꯗꯤ ꯈꯪꯍꯟꯖꯔꯛꯄ ꯌꯥꯔꯒꯗꯤ ꯈꯪꯍꯟꯖꯔꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯨꯝꯕ ꯀꯥꯟꯅꯔꯒ ꯅꯠꯇ꯭ꯔꯒ ꯅꯤꯅꯤ ꯀꯥꯟꯅꯔꯒ ꯑꯩꯈꯣꯏ ꯀꯩꯃꯤꯒꯤꯗ ꯏꯄꯤꯁꯣꯠ ꯊꯥꯔꯤꯁꯦ ꯁꯤꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯗꯥ ꯔꯣꯖꯦꯁ ꯑꯗꯣ ꯀꯩꯆꯤꯡꯂꯥꯏꯗꯣ ꯑꯁꯦꯡꯕꯗ ꯐꯠꯂꯝꯗꯧ ꯃꯥꯟꯗꯦ ꯌꯥꯝ ꯐꯕ ꯃꯤꯅꯤꯗ ꯀꯩꯆꯤꯡꯂꯥꯏ ꯁꯥꯔ ꯅꯤꯇꯤꯁꯁꯨ ꯌꯥꯝ ꯐꯕ ꯌꯥꯝ ꯇꯞꯆꯕ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯑꯁꯦꯡꯕꯗ ꯌꯥꯝ ꯐꯩ ꯃꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯅꯨ ꯗꯥ ꯔꯣꯖꯦꯁ ꯌꯥꯝ ꯄꯣꯁ ꯊꯥꯒꯠꯂꯦ ꯊꯦꯡꯛ ꯌꯨ ꯔꯤꯅꯥ ꯊꯦꯡꯛ ꯌꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯀꯩꯃꯤ ꯇꯤꯝ ꯊꯦꯡꯛ ꯌꯨ ꯏꯄꯨ ꯀꯩꯈꯨꯅ ꯀꯩꯃꯤꯒꯤ ꯑꯃꯗꯤ ꯀꯩꯃꯤꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯁꯦ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯑꯃꯗꯤ ꯀꯩꯆꯤꯡꯂꯥꯏ ꯌꯦꯛꯅꯕ ꯑꯣꯏꯔꯛꯄꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯈꯨ ꯍꯧꯖꯤꯛ ꯐꯔꯛꯑꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯥ ꯑꯆꯨꯝꯕꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯑꯕꯅꯤ ꯀꯩꯆꯤꯡꯂꯥꯏ ꯃꯥꯌꯣꯛꯇ ꯂꯩꯔꯕꯅꯤ ꯄꯥꯔꯠꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯃꯁꯤꯡ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯁꯤꯖꯟꯁꯤꯃꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯁꯣꯅꯝ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯀꯩꯅꯧꯗꯒꯤꯅꯤ ꯁꯣꯅꯝ ꯀꯩꯅꯨꯕꯤ ꯐꯠꯇꯕꯒꯤ ꯔꯣꯜ ꯂꯧꯕꯤꯔꯤꯁꯦ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯂꯧꯕꯤꯈꯤꯕ꯭ꯔꯥ ꯏꯁꯥꯅ ꯐꯠꯇꯕꯤ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯄꯥꯝꯕꯤꯕ꯭ꯔꯥ ꯁꯣꯅꯝ ꯌꯥꯔꯒꯗꯤ ꯑꯐꯕꯤ ꯉꯥꯛꯇ ꯑꯣꯏꯅ ꯁꯥꯕꯤꯔꯛꯑꯣ ꯍꯥꯏꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯀꯩꯃꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯀꯥꯅꯟ ꯍꯨꯏꯗ꯭ꯔꯣꯝ ꯁꯒꯣꯜ ꯃꯤꯗꯣ ꯑꯝꯇ ꯍꯤꯡꯍꯜꯂꯣ ꯁꯒꯣꯜ ꯃꯤ ꯍꯤꯡꯍꯟꯕꯒꯤ ꯃꯔꯝꯗ ꯃꯌꯥꯝ ꯀꯃꯦꯟ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯁꯒꯣꯜ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯥꯟꯅ ꯊꯋꯥꯏ ꯍꯥꯞꯈ꯭ꯔꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯊꯋꯥꯏ ꯍꯥꯞꯄ ꯌꯥꯕ ꯑꯃꯗꯤ ꯌꯥꯗꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯃꯨꯟꯅ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯋꯥꯔꯤ ꯃꯨꯟꯅ ꯌꯦꯡꯕ ꯀꯨꯞꯊꯅ ꯌꯦꯡꯕ ꯀꯥꯡꯕꯨꯅꯗꯤ ꯈꯪꯉꯝꯒꯅꯤ ꯁꯤꯈ꯭ꯔꯕ ꯑꯃ ꯊꯋꯥꯏ ꯍꯥꯞꯄꯁꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯊꯋꯥꯏ ꯍꯥꯞꯄ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯅꯕꯗ ꯐꯠꯇꯕ ꯃꯥꯌꯣꯛꯅꯕꯗ ꯑꯃꯨꯛ ꯁꯤꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯊꯋꯥꯏ ꯍꯥꯞꯄ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯑꯣꯏꯔꯁꯨ ꯁꯒꯣꯜ ꯃꯤ ꯑꯣꯏꯔꯁꯨ ꯃꯃꯥꯡꯗ ꯑꯗꯨꯝ ꯊꯦꯡꯅꯔꯝꯃꯅꯤ ꯑꯗꯣ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯞꯄꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯅ ꯁ꯭ꯀ꯭ꯔꯤꯞꯅ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯥꯛꯆꯒꯗꯕꯅꯤ ꯑꯩꯈꯣꯏ ꯆꯥꯎꯔꯕ ꯍꯣꯂꯤꯋꯨꯗꯇꯁꯨ ꯕꯣꯂꯤꯋꯨꯗꯇꯁꯨ ꯅꯨꯡꯁꯤꯔꯕ ꯀꯦꯔꯦꯛꯇꯔ ꯁ꯭ꯀ꯭ꯔꯤꯞꯅ ꯗꯤꯃꯥꯟ ꯇꯧꯔꯗꯤ ꯑꯗꯨꯝ ꯁꯤꯔꯤꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯁ꯭ꯀ꯭ꯔꯤꯞꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯕꯕꯤꯅꯥ ꯊꯣꯏ ꯊꯦꯡꯛ ꯌꯨ ꯏꯄꯨ ꯀꯩꯈꯨꯗꯣ ꯀꯩꯆꯤꯡꯂꯥꯏꯅ ꯍꯥꯠꯍꯟꯈꯤꯗꯣꯏꯔꯥ ꯋꯥꯔꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯇꯤꯝ ꯄꯨꯝꯅꯃꯛꯄꯨ ꯅꯥꯗ ꯌꯦꯛꯇꯕ ꯑꯋꯥ ꯑꯅꯥ ꯂꯩꯇꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ
ꯍꯣꯏ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯃꯉꯥꯜ ꯉꯝꯕ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯣꯝ ꯀꯃꯦꯟꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯌꯥꯝꯅ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯕ ꯀꯃꯦꯟ ꯑꯃꯅꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯃꯃꯤꯡ ꯂꯣꯏ ꯄꯥꯊꯣꯛꯆꯗ꯭ꯔꯒꯁꯨ ꯁꯞꯄꯣꯔꯠ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯊꯥꯒꯠꯆꯔꯤ ꯐꯣꯡꯗꯣꯛꯆꯔꯤ ꯏꯀꯥꯏꯒꯨꯝꯅ ꯑꯗꯨꯒ ꯎꯠꯆꯔꯤ ꯀꯃꯦꯟꯁꯤꯁꯨ ꯎꯍꯧꯗꯕ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯎꯋꯤ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯎꯄꯨ ꯐꯣꯛ ꯇꯤꯚꯤ ꯇꯤꯝ ꯁ꯭ꯇꯥꯐ ꯄꯨꯟꯅ ꯃꯤ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯤꯃꯛꯅꯤ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯂꯣꯏꯅ ꯚꯣꯏꯁ ꯑꯣꯚꯔ ꯑꯥꯔꯇꯤꯁ ꯑꯃ ꯑꯃ ꯂꯣꯏ ꯌꯥꯎꯔꯒꯗꯤ ꯃꯤ ꯃꯁꯤꯡꯁꯦ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯂꯦꯡꯗꯅ ꯁꯨꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤ 6 ꯍꯥꯏꯇꯥꯔꯦ ꯎꯄꯨ ꯐꯣꯛ ꯇꯤꯚꯤ ꯇꯤꯝꯁꯦ ꯍꯥꯏꯕꯗꯤ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯤ 6-7ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯨꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯊꯕꯛꯁꯤꯡ ꯑꯦꯗꯤꯇꯤꯡ ꯑꯦꯅꯤꯃꯦꯁꯟ ꯋꯥꯔꯤ ꯏꯕ ꯈꯣꯠꯄ ꯂꯣꯏꯅ ꯄꯨꯂꯞ ꯁꯤꯗꯩꯗ ꯂꯩ ꯑꯗꯨꯒ ꯑꯇꯩꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯚꯔ ꯑꯥꯔꯇꯤꯁꯅ ꯑꯌꯥꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯆꯤꯆꯦ ꯗꯥ ꯔꯣꯖꯦꯁ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯍꯪꯒꯦ ꯈꯟꯕꯗꯤ ꯂꯣꯏ ꯍꯪꯈ꯭ꯔꯦ ꯑꯗꯨꯅ ꯀꯩ ꯍꯪꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯊꯪꯗꯗꯤ ꯀꯩꯃꯤ ꯁꯦꯔꯤꯁꯇ ꯌꯥꯎꯕ ꯃꯤ ꯂꯣꯏꯅ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯁꯤꯁꯇꯔ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯍꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯌꯥꯎꯍꯟꯖꯔꯛꯀꯦ ꯂꯩꯃꯔꯦꯝꯕꯤꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯏꯃꯥꯒꯤ ꯏꯃꯥꯅ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯔꯛꯈꯤꯅꯤ ꯈꯟꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄꯕꯨ ꯏꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯨꯕꯤꯔꯛꯂꯦꯗꯅ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤꯕ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯗꯥꯏꯂꯣꯛ ꯀꯃꯦꯟ ꯑꯃ ꯑꯣꯏꯈꯤꯕ ꯄꯤꯕꯤꯔꯛꯑꯦ ꯑꯗꯣ ꯑꯁꯤꯒꯤ ꯍꯧꯖꯤꯛꯇꯤ ꯗꯥꯏꯂꯣꯛꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕ ꯃꯇꯥꯡ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨꯅꯅꯦ ꯃꯇꯥꯡ ꯑꯣꯏꯕꯅꯤ ꯑꯥ ꯃꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯒꯁꯨ ꯏꯁꯤꯡꯗ ꯄꯣꯛꯎꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯣꯏꯔꯨꯕꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯄꯨꯔꯥ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯌꯥꯝꯅ ꯑꯆꯨꯝꯕꯒꯤꯗꯤ ꯂꯦꯞꯄ ꯑꯗꯨꯒꯨꯝꯕ ꯃꯃꯥ ꯃꯆꯥ ꯑꯃꯅꯤ ꯃꯣꯏꯒꯤꯁꯨ ꯀꯩꯅꯣ ꯃꯣꯏ ꯗ꯭ꯌꯨꯇꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯕꯅꯤ ꯊꯋꯥꯏ ꯍꯥꯞꯄꯒꯤ ꯈꯣꯠꯄꯒꯤ ꯃꯣꯏ ꯚꯣꯏꯁ ꯑꯣꯚꯔ ꯑꯥꯔꯇꯤꯁꯁꯤꯡꯅꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯤꯟ ꯁꯥꯕ ꯊꯣꯏꯕꯤ ꯑꯗꯒꯤ ꯔꯣꯖꯤ ꯃꯣꯏꯁꯨ ꯌꯥꯝꯅ ꯐꯖꯅ ꯀꯦꯔꯦꯛꯇꯔꯁꯤꯡꯗꯨꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤ ꯍꯣꯏ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯉꯝꯖꯔꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯕꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯠꯀꯤ ꯑꯃꯨꯛ ꯁꯦꯝꯒꯗꯣꯏꯅꯤ ꯃꯌꯥꯝ ꯁꯣꯅꯝꯗꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯃꯈꯥ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯍꯣꯏ ꯄꯥꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯃꯉꯣꯟꯗ ꯂꯧꯍꯜꯂꯒꯦ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯃꯊꯪꯒꯤ ꯀꯨꯏꯅꯁꯨ ꯊꯥꯔꯔꯣꯏ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯉꯥꯏꯍꯥꯛ ꯀꯃꯦꯟ ꯃꯌꯥꯝꯒ ꯁꯨꯝ ꯄꯥꯊꯣꯛ ꯄꯥꯁꯤꯟ ꯉꯥꯏꯍꯥꯛ ꯍꯪꯕꯤꯅꯤꯡꯕ ꯋꯥꯍꯪ ꯑꯗꯨꯝ ꯍꯪꯉꯛꯑꯣ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯝ ꯃꯌꯥꯝꯒ ꯔꯤꯑꯦꯛ ꯇꯧꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯀꯃꯦꯟ ꯍꯜꯂꯛꯑꯣ ꯁꯥꯎꯔꯦ ꯁꯣꯅꯝ ꯁꯥꯎꯕ ꯃꯌꯥꯝꯁꯤ ꯃꯌꯥꯝ ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯁꯥꯎꯒꯅꯨ ꯑꯩꯈꯣꯏ ꯎꯍꯧꯗꯕ ꯌꯥꯎꯕꯒꯤꯅꯤ ꯑꯗꯣ ꯑꯩꯅ ꯑꯎꯕ ꯈꯨꯗꯤꯡꯃꯛꯇꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯀꯩꯅꯨꯕꯤꯒꯤ ꯈꯣꯟꯖꯦꯜꯗ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯍꯥꯏꯕꯁꯤꯃ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯦ ꯑꯩ ꯍꯣꯏ ꯄꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯕ꯭ꯔꯣ ꯑꯃꯗꯤ ꯁꯤꯁꯇꯔ ꯃꯇꯝ ꯑꯃꯒꯤ ꯀꯩꯕꯨ ꯀꯩ ꯑꯣꯏꯕ ꯍꯥꯏꯕ ꯑꯦꯅꯤꯃꯦꯁꯟꯗꯨ ꯕ꯭ꯔꯣ ꯍꯣꯏꯅ ꯁꯥꯈꯤꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯁꯥꯖꯈꯤꯗ꯭ꯔꯦ ꯀꯩꯃꯤ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯩꯗꯤ ꯉꯥꯏꯕꯤꯔꯝꯃꯣ ꯗꯦꯠ 30ꯗ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯑꯅꯤ ꯔꯣꯕꯥꯔꯠ ꯑꯩꯗꯣ ꯀꯣꯕꯤ ꯁꯥꯛ ꯆꯥꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛꯁ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯃꯤ 6 ꯂꯩꯕꯁꯤ ꯃꯤꯡ ꯈꯪꯖꯅꯤꯡꯉꯤ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯁꯣꯅꯝ ꯔꯣꯖꯦꯁ ꯑꯈꯪꯕ ꯑꯃꯗꯤ ꯀꯥꯎꯔꯦ ꯌꯥꯔꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯤꯇ꯭ꯌ ꯃꯇꯨꯝ ꯑꯩꯈꯣꯏ ꯗꯥ ꯔꯣꯖꯦꯁꯀ ꯑꯩꯒ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯇꯣꯝ ꯁꯥꯟꯇꯤ ꯑꯣꯖꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯂꯩꯔꯦ ꯗꯥ ꯔꯣꯖꯦꯁ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔꯗ ꯔꯣꯃꯦꯁ ꯑꯗꯨꯒ ꯃꯥꯂꯦꯝ ꯑꯗꯨꯒ ꯃꯤꯂꯤ ꯑꯩꯈꯣꯏ 6 ꯁꯤꯃꯥ ꯂꯦꯡꯗꯕꯤꯗ ꯁꯤꯗ ꯂꯩꯖꯩ
ꯄꯥꯟꯊꯣꯏꯕꯒ ꯏꯁꯤꯡ ꯆꯥꯎꯕꯒꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯁꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯃꯈꯣꯏꯕꯥꯅꯤ ꯍꯣꯏ ꯃꯣꯏꯁꯨ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅ ꯌꯥꯎꯍꯟꯖꯒꯦ thank you ꯀꯩꯃꯤ ꯁꯦꯔꯤꯁ ꯂꯣꯏꯔꯗ꯭ꯔꯣ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯣꯏꯔꯣꯏꯗ꯭ꯔꯥ ꯋꯥꯔꯤ ꯈꯔꯗꯤ ꯂꯩꯔꯤ ꯀꯩꯃꯤꯒꯤꯁꯦ ꯑꯗꯣ ꯃꯥꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯒꯅꯤ ꯑꯍꯧꯕ ꯂꯩꯕꯒꯨꯝ ꯂꯣꯏꯕꯁꯨ ꯁꯣꯏꯗꯅ ꯅꯥꯏꯔꯛꯈꯤꯅꯤ ꯑꯗꯨꯕꯨ ꯁꯤꯖꯟ ꯑꯃꯗꯤ ꯂꯩꯔꯤ ꯋꯥꯔꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯂꯣꯏꯕꯒꯗꯤ ꯂꯣꯏꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯒꯗꯕ ꯈꯔ ꯋꯥꯠꯂꯤ ꯗꯥ ꯔꯣꯖꯦꯁꯁꯦ ꯑꯦꯅꯤꯃꯦꯁꯟ ꯇꯧꯔꯤꯔꯥ ꯍꯣꯏ ꯗꯥ ꯔꯣꯖꯦꯁꯅ ꯑꯦꯅꯤꯃꯦꯁꯟ ꯇꯧꯕꯤꯕꯅꯤ ꯏꯕꯦꯝꯆꯥ ꯑꯩꯒꯤ ꯀꯃꯦꯟ ꯍꯜꯂꯛꯑꯣ ꯍꯥꯏ ꯑꯩ ꯎꯕꯒ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯦ ꯉꯁꯥꯏꯒꯤ ꯎꯍꯧꯗꯕꯒꯤꯅꯤ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯦ ꯀꯩꯃꯤ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄꯤꯔꯛꯑꯣ ꯉꯥꯏꯕ ꯌꯥꯝꯅ ꯋꯥꯏ ꯀꯩꯃꯤꯒꯤ ꯍꯣꯏ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄꯗꯤ ꯑꯩꯈꯣꯏ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ 2 days ꯍꯞꯇꯥ ꯑꯃꯗ 2 daysꯀꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯁꯦ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯍꯥꯞꯄꯅ ꯄ꯭ꯂꯥꯟ ꯇꯧꯖꯕꯅꯤ ꯑꯗꯨ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯃꯌꯥꯝ ꯑꯗꯨꯐꯥꯎꯇ ꯉꯥꯏꯕꯤꯌꯨ ꯁꯣꯅꯝ ꯃꯊꯪꯗꯗꯤ ꯑꯐꯕꯤ ꯉꯥꯛꯇ ꯁꯥꯕꯤꯔꯛꯑꯣ ꯔꯣꯜꯗꯣ ꯍꯥꯏꯖꯔꯤꯕ ꯍꯥꯏꯇꯥꯏ ꯔꯣꯕꯥꯔꯠ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯑꯐꯕꯤ ꯁꯥꯔꯛꯑꯣ ꯍꯥꯏꯕ ꯀꯃꯦꯟꯁꯦ ꯊꯦꯡꯅꯩ ꯑꯗꯣ ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯜꯂꯦ ꯃꯃꯥꯡꯗ ꯑꯐꯕꯤ ꯁꯥꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯐꯕꯤꯁꯨ ꯑꯗꯨꯝ ꯁꯥꯔꯛꯀꯦ ꯐꯠꯇꯕꯤꯁꯨ ꯑꯗꯨം ꯁꯥꯔꯛꯀꯦ ꯑꯩꯅ ꯁꯥꯔꯛꯄ ꯔꯣꯜ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯅ ꯐꯖꯕ ꯋꯥꯔꯤ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯐꯨꯜ ꯁꯄꯣꯔꯠ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯅꯦꯄꯣꯂꯤꯌꯟ ꯂꯣꯡꯖꯝ ꯍꯣꯏ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯖꯒꯗꯧꯔꯤꯕꯅꯤ ꯏꯁꯤꯡ ꯆꯥꯎꯕꯅ ꯋꯥꯈꯜ ꯂꯥꯛꯂꯒ ꯀꯩꯃꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯣ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ ꯂꯟꯆꯦꯟꯕꯤ ꯋꯥꯔꯦꯞꯄꯝ ꯍꯣꯏ ꯃꯇꯥꯡꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯀꯩꯃꯤꯒꯤ ꯏꯄꯤꯁꯣꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯃꯊꯪ ꯄꯨꯊꯣꯛꯄꯤꯔꯛꯅꯕ ꯍꯥꯏꯖꯔꯤ ꯍꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯀꯦ ꯉꯥꯟꯕ ꯅꯤꯉꯣꯝꯕꯝ ꯀꯃꯦꯟ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦꯀꯣ ꯑꯩꯅ ꯑꯎꯕꯈꯩꯗꯤ ꯑꯗꯨꯝ ꯄꯥꯖꯩ ꯉꯥꯟꯕ ꯏꯕꯦꯝꯆꯥ ꯆꯤꯆꯦ ꯌꯥꯝꯅ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯔꯣꯕꯔꯠ ꯌꯨꯝꯅꯥꯝ ꯋꯦꯜꯀꯝ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯥꯏꯚ ꯆꯥꯠ ꯇꯧꯒꯦ खनबसे हेक्ता संगदबनी ngasi de aine ye khanjabado ngahakta moirasu sonam amadi roses ka live chat tawbase tasengna nungai jai thanks ai aditya mutum hoi adumna khoi wari batai sanagi live streaming yaugena khanbiramlaga khanbiramibdusu yamna phai hai tare duga ngasi sumaina adumnasu khoi gi pung thogatpa wahai kaya ama haibirakpagi damaktasu aikhoi gi saitabisu thogatpa phongdokjari Sonam si comedy ki wari liba yam haiye Napoleon Longjam thank you Inau cha khoiram how Nan bani ngombam sagol mi do laije lembina thawam ta phalo haiba ma khaktana hapa ngamani haikibani ngasai mamang da so hai gre thawai hapa gi matang se adu wari si munna yengbiro adu makha ta wari si do mag yengbiu adudi ngasi gi oinasu koi live streaming se loisinabasu tawrage mathang karam kanda laktuino miss sonam chanung koi kaimi gi oinadi episode 30 da day 30 da la ani mathang episode se aduga live streaming su ikoi dana amu thajarake ma'am ai sauningi aina haiba ama sungpa parakte
ꯑꯩ ꯑꯅꯝꯕꯅꯗꯤ ꯄꯥꯖꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯎꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨ ꯆꯦ ꯁꯣꯅꯝ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯚꯤꯌꯨꯋꯔꯁꯤꯡꯗꯒꯤ ꯀꯃꯦꯟ ꯂꯧꯈꯠꯇꯕ ꯖꯥꯠꯂꯥ ꯂꯥꯏꯖ ꯂꯦꯝꯕꯤꯒꯤ ꯄꯨꯛꯇ ꯏ ꯇꯩꯔꯤꯕꯗꯣ ꯑꯃꯨꯛꯇꯪ ꯃꯨꯊꯠꯄꯤꯌꯣ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇꯁꯨ ꯄꯤꯕꯤꯔꯛꯇꯦ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯖꯩ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯑꯗꯨم ꯂꯧꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯍꯧꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯩꯕ꯭ꯔꯥ ꯇꯩꯗꯕ꯭ꯔꯥ ꯑꯗꯨꯃꯁꯨ ꯑꯃꯨꯛ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯀꯥꯟꯗ ꯈꯪꯒꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯊꯨꯅ ꯇꯣꯏꯅ ꯍꯞꯇꯥ ꯑꯝꯗ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯊꯣꯏꯅ ꯑꯗꯒꯤ ꯃꯤꯅꯤꯠꯁꯨ ꯁꯥꯡꯅꯕ ꯍꯣꯠꯅꯕ ꯃꯌꯥꯝꯅ ꯁꯥꯡꯕꯤꯔꯣ ꯍꯥꯏꯕꯒꯤ ꯑꯗꯒꯤ ꯅꯪꯅꯕꯁꯨ ꯍꯣꯠꯅꯕ ꯑꯗꯩ ꯄꯨꯡꯁꯨ 9 ꯍꯦꯟꯗꯣꯛꯈ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯐꯣꯟꯁꯨ ꯄꯪꯇꯧ ꯇꯧꯁꯟꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯈꯔ ꯄ꯭ꯔꯦꯁꯔꯗ ꯁꯨꯕꯅꯤꯅ ꯈꯤꯇꯪ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯈꯩ ꯁꯣꯏꯗꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯀꯃꯦꯟ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯖꯩ ꯑꯗꯨꯃꯛ ꯌꯦꯡꯖꯩ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯁꯣꯏꯕ ꯁꯤꯗ ꯁꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣই ꯁꯦꯝꯗꯣꯛꯆꯍꯧꯒꯦ ꯆꯦ ꯁꯣꯅꯝꯁꯦ ꯇꯜꯂꯤꯉꯣ ꯃꯤꯅ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯕꯅꯦ ꯍꯥꯏꯐꯦꯠꯇꯪ ꯍꯟꯒꯠꯂꯒ ꯇꯥꯕꯤꯔꯣ ꯆꯦ ꯑꯩꯗꯤ ꯄꯥꯟꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯉꯥꯎꯖꯩ ꯄꯥꯟꯊꯣꯏꯕ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯃꯊꯪꯗ ꯕꯦꯂꯦꯟꯇꯤꯅꯥ ꯒꯨꯔꯨꯃꯌꯨꯝ ꯍꯣꯏ ꯃꯊꯪꯗ ꯁꯣꯏꯗꯅ ꯌꯥꯎꯍꯟꯖꯔꯛꯀꯦ ꯀꯩ ꯆꯤꯡꯅꯥꯏꯁꯨ ꯄꯥꯟꯊꯣꯏꯕꯁꯨ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣꯁꯦ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃꯨꯛ ꯇꯧꯅꯕ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯆꯪꯉꯒ ꯃꯨꯊꯠꯄꯤꯔꯝꯃꯣ ꯍꯥꯏꯕ ꯇꯧꯔꯣꯏꯌꯦ